ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯇꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯏ, ꯀꯅꯥ ꯑꯃꯇ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯆꯤꯛꯂꯕ ꯃꯥꯕꯨ ꯊꯨꯒꯥꯏꯔꯤ ꯃꯥꯜꯂꯤ꯫ ꯃꯊꯣꯡ ꯆꯥꯗꯕꯤ ꯂꯩꯁꯥꯕꯤ ꯃꯥꯕꯨ ꯃꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯇꯦ ꯍꯥꯏꯅ ꯂꯥꯛꯇꯅ ꯀꯧꯏ꯫ ꯃꯦꯝꯆꯥꯅ "ꯍꯥꯏ ꯊꯔꯣ, ꯊꯔꯣ ꯅꯪꯕꯨ ꯇꯥꯗ꯭ꯔꯣꯅꯦꯍꯦ, ꯍꯧꯒꯠ, ꯅꯨꯃꯤꯠꯁꯦ ꯌꯧꯔꯦꯅꯦ." ꯃꯦꯝꯆꯥ ꯃꯥꯅ ꯀꯧꯔꯤꯕꯗꯣ ꯀꯅꯥꯕꯨꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯊꯔꯣ ꯃꯥꯁꯨ ꯇꯥꯅ ꯈꯨꯝꯗ꯭ꯔꯤꯕꯔꯥ ꯑꯃꯨꯛꯀ ꯀꯧꯏ꯫ "ꯊꯔꯣ, ꯑꯣ ꯊꯔꯣ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯏꯈꯅꯥꯎ ꯑꯁꯦ ꯇꯠꯄ ꯃꯈꯩ ꯀꯧꯔꯤꯁꯦ ꯈꯨꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯅꯥ ꯑꯁꯤꯕꯨ ꯄꯪꯂꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏ ꯊꯔꯣ, ꯈꯨꯝꯗꯅꯤ ꯃꯁꯦ, ꯅꯪ ꯇꯥꯅ ꯈꯨꯝꯗ꯭ꯔꯤꯕꯅꯦꯕ ꯊꯣꯏꯟꯀꯤ, ꯊꯣꯏꯟꯀꯤ ꯈꯨꯝꯗ꯭ꯔꯤꯕꯅꯦꯕ꯫ ꯅꯪ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯃꯨ ꯈꯪꯅꯤꯗꯅ ꯍꯧꯖꯤꯛ꯫ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯁꯤꯕ꯭ꯔꯥ ꯁꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯪ ꯇꯨꯝꯃꯨ, ꯅꯪ ꯇꯨꯝꯃꯒ ꯂꯩꯔꯝꯃꯨꯀꯣ ꯅꯪ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯕꯥꯇꯤꯟ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯂꯒ, "ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕ ꯈꯨꯝꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯅꯥꯗꯨ ꯇꯥꯅ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯅꯪ..." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯏꯁꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯂꯤꯕꯗꯨꯗ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃ ꯖꯣꯝ ꯂꯥꯎꯅ ꯍꯩꯖꯤꯜꯂꯤ꯫ ꯊꯔꯣ ꯈꯪꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ, "ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯐꯖꯅ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯕ? ꯂꯣꯏ ꯆꯣꯠꯂꯦꯕ꯫ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯐꯖꯅ ꯀꯧꯕꯗ ꯅꯪ ꯐꯖꯅ ꯈꯨꯝꯂꯛꯄ꯭ꯔꯥ? ꯍꯣꯏꯅꯦ, ꯐꯖꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯗꯕꯁꯨ, ꯍꯥꯎꯇ ꯑꯣꯏꯔꯕꯁꯨ, ꯎꯝꯇ ꯑꯣꯏꯔꯕꯁꯨ ꯈꯨꯝꯂꯛꯎꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯅꯥꯗꯨ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯕꯗꯤ ꯏꯁꯤꯡꯁꯦ ꯍꯩꯖꯤꯟꯕ ꯇꯥꯕ꯫ ꯀꯧꯕꯗ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯏꯃꯥꯁꯨ ꯏꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯄ ꯀꯩ ꯀꯥꯏꯒꯦ? ꯁꯤ ꯌꯦꯡꯉꯨꯅꯦ, ꯂꯣꯏ ꯆꯣꯠꯂꯤꯕ꯫ ꯑꯩ ꯆꯣꯠꯄ ꯇꯣꯛꯈ꯭ꯔꯣ, ꯐꯃꯨꯡꯗꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯒꯤ ꯂꯣꯏꯅ ꯆꯣꯠꯂꯤꯕꯁꯦ꯫ ꯆꯣꯠꯂꯒ ꯀꯩꯗꯧꯔꯒꯦ? ꯀꯣꯛ ꯁꯨꯗꯣꯛꯎ." "ꯀꯔꯤꯒꯤ ꯁꯨꯗꯣꯏꯕ ꯑꯩꯗꯤ? ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯏꯃꯥꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯅꯤꯅ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏꯕ." "ꯀꯔꯤꯒꯤ ꯉꯝꯗꯕ? ꯑꯩꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯔꯤꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯌꯦꯡ꯫ ꯏꯁꯤꯡ ꯍꯩꯖꯤꯟꯗꯕꯤ ꯅꯌꯥꯡꯂꯦꯟꯗꯨꯗ ꯁꯦꯡꯒꯥꯏꯕꯥꯛꯅ ꯁꯥꯟꯗꯗ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ." "ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯂꯤꯗꯣ, ꯃꯗꯨꯗ ꯑꯩꯁꯦ ꯈꯪꯂꯒ ꯏꯄꯥꯏ ꯊꯕꯥꯏ ꯍꯧꯔꯒ ꯁꯤꯔꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯏꯃꯥ, ꯑꯩꯒꯤ ꯃꯥꯡꯖꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯗꯤ ꯑꯩ ꯁꯤꯕ ꯄꯥꯝꯂꯤꯕ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯄꯥꯝꯂꯤꯕ ꯑꯣꯏꯔꯝꯅꯤꯕ꯫ ꯑꯣ, ꯅꯪꯗꯤꯅꯦ ꯁꯤꯔꯁꯨ ꯍꯤꯡꯂꯁꯨ ꯀꯔꯤꯃꯇ ꯍꯦꯛ ꯀꯥꯟꯅꯗꯦ, ꯑꯗꯨꯅ ꯁꯤꯈꯤꯕꯅꯕꯨ ꯍꯦꯟꯅ ꯐꯔꯕ ꯖꯥꯠꯅꯤ." "ꯏꯃꯥ, ꯑꯩ ꯃꯆꯤꯡ ꯑꯔꯥꯡꯕꯤ ꯂꯥꯛꯀꯅꯤꯀꯣ." "ꯂꯥꯛꯑꯣ, ꯅꯪꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯏꯃꯥ ꯌꯦꯡꯒꯦ, ꯀꯌꯥꯝ ꯂꯥꯡꯒꯦ ꯌꯦꯡꯒꯦꯕ꯫ ꯀꯥꯟꯅꯗꯦ, ꯑꯗꯨꯋꯥꯏꯗ ꯁꯨꯛꯇꯣꯛꯄꯒ ꯄꯩꯊꯣꯛꯄꯗ ꯇꯧꯗ꯭ꯔꯁꯨꯅꯦ, ꯍꯧꯒꯠꯂꯒ ꯌꯥꯝ ꯊꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯦ ꯂꯣꯏꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯛꯑꯣ꯫ ꯃꯣꯝꯄꯥꯛꯀꯁꯦ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯎ, ꯑꯗꯨꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀꯁꯦ ꯁꯨꯗꯣꯛꯎ, ꯅꯝꯊꯤꯕꯗ ꯌꯥꯗ꯭ꯔꯦ꯫ ꯀꯥꯁꯤꯁꯨ ꯃꯣꯠꯄꯗ ꯃꯥꯕꯨ ꯊꯥꯡꯂꯝꯂꯅꯤ꯫ ꯏꯃꯥ, ꯑꯩꯗꯤꯅꯦ ꯁꯨꯡꯁꯨ ꯍꯦꯛ ꯁꯨꯕ ꯉꯝꯂꯣꯏ." "ꯑꯣ, ꯁꯨꯗ꯭ꯔꯒꯅ ꯅꯝꯊꯤꯕ ꯀꯣꯛꯐꯥꯏ ꯁꯨꯖꯥꯅꯕ ꯃꯔꯛꯁꯤꯗ ꯇꯨꯝꯕ ꯇꯥꯕꯅꯤ ꯀꯩꯅꯣ." "ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏꯕ꯫ ꯏꯃꯥꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥꯅ ꯁꯨꯐꯝ ꯊꯣꯛꯇ꯭ꯔꯣ? ꯏꯃꯥꯅ ꯅꯊꯧ ꯂꯩꯇꯈꯩ ꯀꯔꯤꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯒꯦ? ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯖꯗ꯭ꯔꯤꯕꯅꯣ? ꯈꯨꯝꯗ꯭ꯔꯕꯅꯤನ ꯑꯩꯁꯨ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯇꯥꯕꯅꯤ." "ꯏꯃꯥ, ꯑꯩ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ, ꯏꯃꯥꯅ ꯁꯣꯏꯕꯅꯤ, ꯑꯗꯨꯅ ꯏꯃꯥꯅ ꯐꯤꯁꯦ ꯁꯨꯒꯗꯕꯅꯤ, ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯥꯅ ꯉꯝꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯁꯣꯟꯖꯍꯧꯏ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯂꯣꯏꯅꯗꯣꯔꯤꯕꯅꯣ? ꯑꯩꯅ ꯃꯥ ꯂꯣꯏꯅꯕꯗ ꯑꯩꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯗꯅ ꯁꯣꯏꯗꯅ ꯁꯤꯗꯧꯔꯕꯅꯤ꯫ ꯑꯣ, ꯃꯣꯏ ꯄꯥꯕꯨꯡ, ꯅꯪꯅ ꯁꯤꯒꯟꯊꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯉꯟꯇꯥꯅ ꯁꯤꯈꯤꯗꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯁꯤꯅ ꯑꯩꯕꯨ ꯈꯥꯕꯩ ꯈꯔꯥ ꯁꯥꯈꯩ ꯒꯣꯔꯣ ꯑꯣꯠꯈꯥꯏꯔꯦ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯦꯝꯆꯥ ꯆꯥꯛ ꯇꯣꯛꯂꯒ ꯃꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ, "ꯏꯃꯥꯒꯤ ꯊꯣꯏꯕꯤ." ꯊꯔꯣꯅ, "ꯏꯃꯥ, ꯑꯩ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ꯫ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯔꯤꯗꯣ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯏꯃꯥꯅꯦ ꯃꯅꯤꯡ ꯆꯪꯅꯤꯡꯕꯗ ꯌꯥꯗ꯭ꯔꯦ, ꯑꯗꯨꯗꯨꯅ ꯀꯣꯟ ꯂꯨꯈꯥꯛꯁꯤꯡꯁꯦ
amta lusilamusi aina khanglabani yam nungsina kawraklise maram amadi soidana leiramlani haidana nangse leisabi gaina haibudo harabani ni imagi bema aduna yumge thabain khang mayamse khara khara su nang thamjinba phaiko hayeng na yumga palaga nangbo chanadadana halakpa tarenya nane bokna maraina nangak chamdu illaga tanjaraklen adudagadi yumsidaga halakpa yaroi aina amukne na thunduda kawra tan khidongni khanglabra o aina ngamgadaba nupa amada pokpala loiri yumbu adusu nupa ahalda inem ikogi seba moigi mathi mayumga paibatal aduduna suba nomba kanba ahal amada pani imana dugi kemta wabiyo haidiye asumna haiduna tharo leiriba khuzamaduda makhudo chup launa luplaga sengbai sengdabai makhudo hamlammi aduga makhudo kan duna thokri aibo ichanupi nostro ma pokludana ipum thitledana tawrisidia amuksu machanupi tanabane haiduna memchala howi hai ko lukhaksingse loisindrabasu nakhutudi phajana sengna hamunya iromba charaga namito noisalabadi napa uzani nang o aibo ngang machani na michida mungnoidana sanarani he hai nathibongdo charaga leikai mukoi khinuko mombak phidak aduga cholibo mombak na phinarol amot pasingdo yam thuna sudo u aidi suba ngamloi ko tharo khomlakti haibaga thobaga mukchat kramali tawsi masige angangse aibu kamaina loino haibano khangdreda aina sauningba mihul lakpa numit amadanya chahi ama pairaga matho maro khangda phadat kandori bani yangmanang asumna ngangang duna memcha kolu khaksing do loisinkhre memcha mapuroiba nganna kaina khre mapuroiba mani analayong khangdaba amana naduna leikhidabani aduga macha singbu memcha mana ngamnaba thabak su nomduna macha singbu chawnaba semlakpani aduga memcha gi macha punna nupa ama nupi amani macha nupa ahal sanahal langphaida thabak su duna seltalami memcha masu yumda hotnaba yaba thabing khang ingkhol koiduna amadi phisalon cha tawduna ngamliba makhai hotnajai tharo madi leikai koiba angang singa punba thabak haira manam ta hiramde thabak heitabada nate thabak su yamna su nomning lamde asumna tapna haukhibana numitchima su haukre tharo phane kadu kauna setuna leikhom leinang itei khailabukta gi kari tharona hai thomba nangbu tharoido konaradro ha thombana iche tharo khangde nangdi labukta gi tharoi khulu hairaga labukta tharoi tana boina chatleni ha haidabagi nei je tharo hairade aisu tharoido mayam pharani hai apang tharoi bukanana phanage ha tharoi di khungadaba ije tharo khunbu khulasu phabu pharsu chamanadro ha angang nachilga khumdana khunnam zeniyan chilakani ko je tharo nang siam sathi saibu karigino hai thomba aise nang ki baga phaudro ha aise yamna phaugrajani ne phauba sabane te khanglabra ado ije tharo ibani na khulliba tharoi sibu kamai tawdoino kaino kamaina tawba haibo aina khulluba tharoi sina kauta tare nipal di thokani nangi dudi ko ani muk thokani aduna ikhoida nangi do thonglaga hayeng charasi aikhoida chak thanglaklo aduga aigi sina aikhoi geithel macha da thoklaga hawjik yon thoklaga ne paisa yenarasi yadro aina haise idea ye je tharo ado horen chingju kang hau charakse yam chaninge ba ai noi namabong na mok yumda ngangbada loirani thomba aduna sen chilaw aduga khong hamdoklaga ne kaithel macha da ine thambal de yonaba ije tharo ado lamjel ta ne seibani angang yam horakanda nang aingonda horakladi chage dani ko is kayam yangle dani ije tharo adudi ta na batari dana aina masing ahum theiraga punna chengadaba ko asumna haiduna tharo masing thi amma anni ahum swa asumna haiduna anido pokri ajoba lairido bok cheli anido sorga thabet holaga tharona tuk aina haidra ba aingonda horakano haidra ije tharono khara wang behen bagi chahi yamagi hen bai wane se ngangdana leirano nakhong nakhuto chamthoklo aduga kaithel da tharo yomba chanaba natradi ai pu bangam loiba ije tharono kayam naladana ngangdana leirano asumna haiduna tharo amadi thomba makhong makhut chamthoklaga kaithel macha tamna lai aduga tharona ine haibina haima tharoa nang laklabro kari tawrage
Tharo haibida khawdu langshilli aduga ine khawse tharo yawbane kauta kya thoki yango nangi tharoi sibu hojik khulakpa malida isang ngakta nangbu khara samthoklaga purakpa yadro ine yumda gamta changlaktrida labuktagi thombai bani tharoi khulaga pukre chobadane khongkhod hamdoklaga tum laklabani henbi tharoi do onduna tharoa kauta ni palga khari hel tangkhai suphadi adu nangbu kauta da kaya sage haino as khangde deine ine na thokpa kaya no piro hoi hoi kauta da lupa manga yonbani ado lupa mari sargi lupa amatang tonglagi ini noina wana khulakpane haina ine na sabirabani ko asumna haitune henbi Mangao dagi lupa kunipal puthoraktuna pi aduga se u moraka hawai jar siga metlaga chaw namada aina pira I haina tamuko hoine adwa potpham dagi singju kangau chadoine aduna chalage ine gi su leiramura yarani leiraklan noi adum chazaru hoi adudi ine ai chalage thomba lao potpham do oina yenarurasi asumna haiduna anido bora kangau charami chaba loiraduna tharona ine ekhoi kya tarage potpham phamliba nupiduna o lupa manga tare ine se thomba ibani sida selsa yena thokrasi aduga yumda thuna chalasi ko natradi namabok na ngangbada ai leiba kamta yararoi hoi je tharo seldo chapmana ni yelami maduda thombana iche tharo ai gi se lupa kya no lupa tarama thoini aina tarani thoi lupa masina hayeng mangalerga charasi ije tharo na ahalni na selsa aigi manga tang piro o yar adum thamjil ibani pulak wana khunminaraga hayeng singju kanghau chana ba thamjilo hoi je tharo adwa numita dori lao mabok ka imaga na ibani soidana nganglani asumna haiduna ani do chenduna lakli makhoi ani na chelakpada tharo karomdagi no khangdi ika gari amade hekwai shilui tharo to shilli tharo yam sauna hai nappa thorai ma jakana no ha asuk saw khraba isi udabra ha nang nami to utang tang labra nupa du khara lala tauna tharo gi matau du da kitang kirapna lembana ai di chumne ka gari se hai bagan loiba nang banate tharona pakhang oiraga nami to tangladi ika gari se thawrano khangbra thombana iche tharo loitat le lembana kem soklagi amde ingjagi kem sokte yare mathangdadi namito khara yengla thau khanglabra thomba amda samusi je khoto piro ai chingkhatge lemba tharobu chingkhatpi gi haina tawi maduda thombana ida ije tharo da paigan ije tharo na khongbak na kauksinjar kani lemba wakhalda itaw kai thlob ngaranging khaman khunum jini yanchiladi manap chungthokani khangri thomba tharobu chingkhatuna ida ekhoi muk chalukhige tharona hengang namit chimam dawri adwai da khadang thadadrasu yumda halasidaw thingi namabok na ngangbada yararoi ba ai jenchilo mamlabadi ngasi ai soidana chai chaba tariba je tharo nangbu nakhong asekpaduga chenba yadoribra as yaroine chumna chatpa phongnai haiba adoi je tharo haujikido nang nakhong leitheglaga tusilera natraga ika gari da wasilera khangde dai shu thomba kamai torino je tharo nangido khong leithegli ni khanglabra khangde da thomba oiram tai nang haido ado khongsina di nai he khuchi chu tatle ai gyan mami kamai na torino thombana imabok memchana ichegi ming pandana ngangmandana khudiga thiribra khangponte mina ikhoigi maramda wangang naradi khudi adum thi haibani je adu thomba nang hawai charse morok met pachaning bro chaning ledi iche khoida chak thangla udana idom cha da hairaga as iche ai cha janing de da hawai jar manam thi badubo manam nam thi kaina ha khrazani ne nang haina draga manam nam thi kaina haino is khongma cha manam nambada hauramani khangi ai somdana mama memcha do machanupi halakta baduda machanupi tharobu lakpra haina yengi tanja duda yumlon naribi thombagi mama thaba laktuna iche tharobu halaklabro thabai be ma hojik phawba halaktri na chanupi lai horido kamai na ngang naga tabado khangdre he
ꯑꯩꯅꯦ ꯒ꯭ꯌꯥꯟ ꯃꯝꯂꯦ ꯊꯕꯥꯏꯕꯦꯝ ꯃꯁꯤꯕꯨ ꯍꯌꯦꯡ ꯀꯔꯝ ꯊꯣꯛꯂꯗꯕ ꯏꯆꯦ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯖꯗꯧꯔꯤꯅꯤ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯗ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯆꯥ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯅꯆꯥꯅꯨꯄꯥꯒ ꯃꯔꯨꯞ ꯁꯥꯟꯅꯗꯅ ꯂꯩꯔꯦ ꯉꯁꯥꯏꯁꯨ ꯅꯆꯥꯅꯨꯄꯥꯒ ꯊꯣꯛꯃꯤꯟꯅꯈꯤꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯏꯆꯦ ꯈꯣꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯂꯤꯅꯤ ꯑꯗꯣ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯩꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯒꯤ ꯍꯦꯟꯖꯥꯡ ꯑꯝꯇ ꯁꯦꯝꯂꯨꯈꯤꯒꯦ ꯁꯣꯝꯗ ꯊꯣꯝꯕꯒ ꯊꯔꯣꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯏ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯦꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯁꯥ ꯈꯨꯜꯂꯛ ꯁꯥꯍꯟꯕꯤꯔꯛꯂꯦꯗꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯆꯥꯁꯤꯕꯣ ꯊꯣꯝꯕ ꯆꯠꯂꯣ ꯅꯃꯥꯕꯣꯛꯁꯦ ꯑꯩꯒ ꯑꯝꯇ ꯂꯝꯕꯥ ꯄꯥꯅ ꯍꯧꯈꯤꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯅꯄꯨꯟꯁꯤꯗꯣ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯒ ꯌꯥꯝ ꯉꯥꯡꯁꯛꯂꯛꯀꯅꯨꯀꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯔꯤꯕꯁꯦ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯨꯔꯤꯕꯅꯤꯀோ ꯁꯥꯎꯋꯣ ꯅꯪ ꯈꯣꯏꯗꯧ ꯁꯥꯎꯒꯦ ꯍꯥꯏꯕꯗꯥꯏ ꯑꯝꯇ ꯁꯥꯎꯁꯦ ꯌꯦꯡꯒꯦꯕ ꯏꯃꯥ ꯑꯝꯇ ꯀꯤꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯅꯠꯇꯦ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯨꯔꯤꯅꯤ ꯀꯥꯏꯅ ꯅꯪꯕꯨ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯅꯣꯕ ꯍꯥ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯅꯃꯤꯠꯇꯨꯁꯨ ꯇꯥꯡꯂꯝꯂꯅꯤ ꯈꯪꯉꯤ ꯑꯩ ꯄꯥꯏꯔꯛꯂꯤꯕ ꯍꯋꯥꯏꯖꯥꯔ ꯎ ꯃꯣꯔꯣꯛ ꯑꯁꯤ ꯎꯗ꯭ꯔꯣ ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯗꯒꯤ ꯀꯔꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯣ ꯍꯥ ꯏꯃꯥ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯀ ꯆꯥꯅꯤꯡꯗꯦꯀꯣ ꯉꯁꯥꯏ ꯊꯣꯝꯕ ꯏꯕꯥꯅꯤ ꯊꯔꯣꯏ ꯈꯨꯜꯂꯨꯏꯅꯤ ꯏꯅꯦ ꯍꯦꯟꯕꯤꯗ ꯊꯔꯣꯏ ꯌꯣꯜꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯗ ꯏꯅꯦ ꯍꯦꯟꯕꯤꯅ ꯄꯤꯔꯛꯂꯤꯅꯤ ꯇꯨ ꯁꯤꯒꯤ ꯊꯔꯣꯏꯁꯤꯅ ꯍꯌꯦꯡ ꯀꯛꯂꯒ ꯊꯣꯡꯂꯦ ꯆꯥꯔꯁꯤ ꯏꯃꯥꯅ ꯉꯁꯤ ꯀꯛꯄꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯡꯆꯤꯠꯂ ꯆꯥꯅꯅꯕ ꯑꯩ ꯉꯝꯂꯣꯏꯀꯣ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯆꯥꯅꯤꯡꯂꯕꯗꯤ ꯅꯁꯥꯅ ꯀꯛꯂꯒ ꯆꯥꯖꯧ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯆꯠꯇꯨꯅ ꯈꯨꯜꯂꯨꯔꯤꯕꯅꯤ ꯈꯨꯜꯂꯨꯔꯕꯗꯤ ꯆꯥꯅꯕ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯀꯣꯛ ꯏꯃꯥꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯡꯕ ꯌꯥꯏ ꯀꯩꯅꯣ ꯏꯃꯥꯏ ꯄꯦꯝꯃ ꯃꯆꯤꯟꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯀꯕꯣꯛ ꯄꯣꯛꯄꯗꯨꯝ ꯄꯣꯗ꯭ꯔꯣꯛ ꯄꯣꯛꯏ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯕꯨꯗꯤ ꯏꯆꯥ ꯆꯤꯟꯒꯟꯕꯤ ꯑꯃ ꯂꯩꯕꯒꯤ ꯏꯃꯥꯁꯨ ꯍꯨꯏ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯏꯃꯥ ꯅꯪꯒꯤꯁꯦ ꯑꯋꯣꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯍꯦꯛ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨ ꯍꯨꯏꯒ ꯄ꯭ꯔꯃꯥꯟꯒ ꯇꯧ ꯁꯥꯏ ꯍꯥꯏꯕꯅꯤꯗ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥ ꯇꯧꯕ ꯇꯧꯃꯟꯗ꯭ꯔꯕꯅꯤ ꯁꯨꯝ ꯉꯥꯡꯕ ꯍꯦꯜꯂꯛꯂꯕꯗꯤꯀꯣ ꯖꯨꯠ ꯆꯥꯗꯕ ꯄ꯭ꯔꯃꯥꯟ ꯌꯥꯝꯅ ꯇꯧꯔꯛꯈꯤꯅꯤ ꯏꯃꯥ ꯆꯤꯟꯒꯟꯕꯤ ꯑꯩꯁꯦ ꯅꯪ ꯂꯧꯗꯅ ꯆꯤꯟꯒ ꯂꯣꯏꯅ ꯀꯜꯂꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩ ꯂꯧꯗꯅ ꯆꯤꯟ ꯀꯜꯂꯦ ꯀꯀꯥꯏꯗꯅ ꯅꯈꯖꯥꯏꯗꯨꯗ ꯑꯣꯟꯗꯅ ꯊꯥꯅꯤ ꯏꯃꯥꯗꯤ ꯉꯥꯡꯕꯤ ꯌꯥꯅꯤꯅ ꯉꯥꯡꯍꯧꯔꯣ ꯃꯁꯤꯗꯩꯁꯤꯗ ꯃꯆꯤꯟ ꯀꯜꯂꯦ ꯍꯥꯏꯁꯨ ꯁꯥꯎꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ ꯃꯦꯝꯆꯥ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯤ ꯃꯣꯠꯄꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯑꯣꯜꯂꯨꯔꯦ ꯅꯐꯤꯒꯗꯨꯅ ꯎꯐꯨꯜꯋꯣ ꯂꯩꯈꯣꯝꯋꯣ ꯑꯣ ꯁꯤꯔꯣ ꯏꯀꯥ ꯒꯥꯔꯤ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯂꯤꯅꯤ ꯏꯀꯥ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯣꯏꯌꯦ ꯅꯪꯅ ꯆꯦꯟꯁꯤꯟꯗꯨꯅ ꯋꯥꯏ ꯁꯤꯜꯂꯨꯔꯤꯕ ꯑꯣꯏꯔꯝꯅꯤꯌꯦ ꯅꯪꯗꯤ ꯅꯃꯤꯠꯇꯨ ꯊꯛꯄꯅꯤꯅ ꯏꯃꯥ ꯈꯪꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯌꯥꯝ ꯅꯥꯔꯤꯕꯖꯥꯠꯅꯤ ꯃꯊꯣꯡ ꯆꯥꯗꯕꯤ ꯃꯥꯏꯊꯛꯄꯤ ꯅꯪꯅ ꯅꯥꯗꯅ ꯀꯅꯥ ꯂꯥꯛꯂꯒ ꯅꯥꯅꯤ ꯍꯥꯏꯒꯦ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗꯕꯒꯤ ꯅꯪ ꯂꯥꯏꯅ ꯑꯣꯏꯅ ꯋꯥꯔꯛꯂꯤꯕꯅꯤ ꯅꯪ ꯌꯥꯝ ꯋꯥꯠꯂꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯅꯥꯔꯛꯈꯤꯅꯤ ꯅꯪ ꯁꯤꯃꯗꯤ ꯈꯪꯉꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯊꯥꯔꯣ ꯑꯁ ꯏꯃꯥ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣ ꯑꯗꯨꯋꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯣ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯃꯥꯅ ꯄꯥꯎꯈꯨꯝ ꯂꯤꯁꯤꯡ ꯄꯤꯔꯛꯏ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯣ ꯉꯁꯤꯁꯨ ꯊꯣꯝꯕꯒ ꯈꯣꯡꯄꯥꯟꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯈꯔ ꯆꯥꯎꯕ ꯈꯣꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯏꯁꯤꯠꯂꯤ ꯊꯥꯔꯣꯅ ꯊꯣꯝꯕ ꯈꯤꯇꯪ ꯊꯨꯅ ꯁꯤꯠꯁꯤ ꯏꯁꯤꯡꯁꯦ ꯀꯪꯗꯣꯏꯔꯦ ꯏꯆꯦ ꯋꯥꯔꯤꯗ ꯀꯟꯅ ꯁꯤꯠꯄꯒ ꯉꯝꯂꯔꯣꯏꯕ ꯑꯩ ꯊꯣꯝꯕ ꯏꯕꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯆꯥꯕ ꯈꯛꯇꯅꯤ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯍꯦꯛ ꯍꯩꯇꯦ ꯈꯤꯇꯪ ꯇꯧꯕꯒ ꯇꯨꯕꯅ ꯍꯥꯜꯂꯤ ꯅꯪ ꯑꯃ ꯏꯕꯣ ꯍꯌꯦꯡꯋꯥꯏ ꯃꯤ ꯑꯣꯏꯔꯣꯏꯍꯦ ꯏꯆꯦ ꯑꯩ ꯃꯤ ꯑꯣꯏꯔꯤꯁꯤꯗꯤ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯤ ꯍꯥꯏꯅꯨꯗ ꯅꯆꯦꯅ ꯍꯥꯏꯕꯗ ꯏꯜꯂꯣ ꯏꯕꯨꯡꯉꯣ ꯅꯪ ꯃꯤ ꯑꯣꯏꯅꯤꯡꯂꯗꯤ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤ ꯏꯆꯦ ꯁꯤꯁꯦ ꯉꯥꯄ꯭ꯔꯨꯝ ꯃꯀꯣꯟ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯉꯥꯄ꯭ꯔꯨꯝꯗꯤ ꯑꯍꯣꯕ ꯃꯈꯨꯟꯗ ꯂꯩ ꯍꯥꯏꯕꯅꯤ ꯏꯆꯦ ꯌꯣꯝꯄꯥꯛꯅ ꯇꯥꯟꯅꯕꯅꯤ ꯈꯔ ꯇꯧꯔꯒ ꯌꯦꯡꯁꯤꯔꯥ ꯌꯦꯡꯁꯤ ꯇꯧ ꯑꯩ ꯌꯦꯡꯒꯦ ꯉꯥꯄ꯭ꯔꯨꯝ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯏꯆꯦ ꯑꯩ ꯍꯩꯔꯣꯏ ꯏꯆꯦ ꯑꯣꯏꯅ ꯇꯧꯔ ꯌꯦꯡꯉꯨꯕ ꯊꯥꯔꯣ ꯊꯣꯝꯕꯗꯒꯤ ꯌꯣꯠꯇꯨ ꯃꯨꯟꯗꯨꯅ ꯇꯧꯕ ꯍꯧꯏ ꯈꯔ ꯇꯧꯔꯕ ꯇꯨꯡꯗ ꯉꯥꯄ꯭ꯔꯨꯝ ꯑꯃ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯊꯣꯝꯕ ꯁꯤ ꯍꯧꯖꯤꯛ ꯆꯦꯟꯁꯤꯟꯈꯤꯕꯗꯣ ꯅꯪ ꯎꯕ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯅꯈꯨꯠꯇꯣ ꯑꯃꯨꯛꯇ ꯊꯤꯟꯖꯤꯜꯂꯒ ꯌꯦꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯡꯈ꯭ꯔꯅꯤꯕ ꯇꯜꯂꯦ ꯏꯆꯦ ꯑꯩꯒꯤꯆꯦ ꯉꯝꯂꯔꯣꯏ ꯂꯤꯟ ꯑꯃꯨꯛ ꯂꯩꯔꯝꯗꯅ ꯊꯣꯔꯥꯕꯤ ꯅꯪꯕꯨ ꯅꯨꯄꯥꯅꯤ ꯀꯔꯤꯃꯠꯇ ꯍꯩꯇꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯍꯩꯔꯤꯁꯤ ꯆꯥꯕ ꯈꯛꯇꯅꯦ ꯆꯥꯕ ꯍꯟꯗꯣꯛꯎꯁꯦ ꯑꯩ ꯊꯤꯟꯖꯤꯜꯂꯒ ꯌꯦꯡꯒꯦ ꯊꯤꯕꯨꯗ꯭ꯔꯣ ꯍꯥꯏꯔꯤꯁꯦ ꯁꯤꯗꯅꯦ ꯑꯩꯅ
ꯏꯆꯦ ꯊꯔꯣ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯊꯔꯣ ꯉꯥꯄ꯭ꯔꯨꯝ ꯃꯀꯣꯟ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯊꯣꯝꯕ ꯄꯣꯠ ꯂꯩꯔꯦꯍꯦ ꯏꯆꯦ ꯊꯔꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯅꯣꯏꯕ꯭ꯔꯥꯕ ꯌꯥꯝ ꯆꯥꯎꯋꯤ ꯅꯣꯏꯁꯨ ꯅꯣꯏ ꯏꯆꯦ ꯊꯔꯣ ꯐꯖꯅ ꯐꯥꯎꯀꯣ ꯐꯖꯅ ꯆꯞꯄꯣꯕ ꯈꯨꯠꯅ ꯑꯃꯨꯛ ꯅꯥꯟꯊꯣꯛꯈꯤꯅꯤ ꯅꯥꯟꯊꯣꯛꯈ꯭ꯔꯗꯤ ꯃꯥꯡꯖꯔꯦ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯖꯤꯜꯂꯛꯂꯤꯕ ꯑꯣꯖꯥ ꯁꯥꯕ ꯅꯠꯇꯦ ꯏꯆꯦ ꯊꯔꯣ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤꯁꯦ ꯍꯣꯔꯦꯟ ꯉꯥꯄ꯭ꯔꯨꯝꯗꯣ ꯊꯣꯡꯂꯒ ꯆꯥꯔꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯗꯣ ꯌꯥꯝ ꯂꯥꯡꯒꯅꯨꯁꯦ ꯑꯩꯅꯦ ꯂꯝꯕꯤꯗ ꯀꯟꯅ ꯂꯪꯊꯣꯔꯛꯀꯦ ꯅꯪ ꯍꯟꯗꯣꯛꯎꯀꯣ ꯏꯆꯦ ꯊꯔꯣ ꯐꯖꯅ ꯆꯦꯠꯅ ꯆꯞꯄꯨꯀꯣ ꯑꯃꯨꯛ ꯉꯥꯄ꯭ꯔꯨꯝ ꯃꯃꯩ ꯈꯨꯖꯤꯟ ꯆꯤꯛꯄꯗ ꯍꯧꯅꯤ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯤꯅ ꯍꯥꯏꯅꯩꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯍꯟꯇꯣꯛ ꯑꯩ ꯂꯪꯂꯛꯂꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯔꯣ ꯉꯥꯄ꯭ꯔꯨꯝꯗꯣ ꯃꯈꯨꯠꯇꯨꯅ ꯆꯞꯂꯒ ꯀꯪꯐꯥ ꯌꯧꯅꯕ ꯀꯟꯅ ꯂꯪꯉꯤ ꯃꯗꯥꯎꯅ ꯌꯥꯗ꯭ꯔꯁꯨ ꯂꯦꯝꯕꯗ ꯑꯃꯨꯛ ꯄꯥꯜꯂꯔꯤ ꯂꯦꯝꯕꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤ ꯇꯧꯔꯤꯁꯤ ꯊꯣꯝꯕꯅ ꯇꯨꯃꯤꯟꯅ ꯏꯆꯦ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅꯤ ꯆꯦꯟꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯇꯨꯃꯤꯟꯅ ꯊꯔꯣꯅ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ ꯀꯣꯟꯅ ꯂꯧ ꯂꯥꯛꯂꯣꯏꯁꯦ ꯏꯆꯦ ꯑꯃꯨꯛ ꯃꯥꯅ ꯁꯥꯎꯔꯤꯅ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯗꯤ ꯑꯅꯤꯗꯨꯅ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯅꯗꯨꯅ ꯂꯩꯕꯗꯨꯗ ꯂꯦꯝꯕꯅ ꯑꯣꯏ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯃꯤꯉꯣꯟꯗ ꯂꯩꯈꯣꯝꯅ ꯂꯪꯖꯤꯜꯂꯛꯂꯒ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯈꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯤꯗꯣ ꯅꯣꯏꯒꯤꯁꯦ ꯎꯁꯤꯗ꯭ꯔꯤꯔꯣ ꯊꯔꯣꯒ ꯊꯣꯝꯕꯒꯗꯨ ꯀꯥꯈꯠꯂꯛꯂꯒ ꯎꯍꯧꯗꯗꯅ ꯇꯧꯕꯅꯦ ꯁꯥꯎꯅꯨꯀꯣ ꯎꯍꯧꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯣꯝꯕꯅ ꯀꯩꯅꯣꯗ ꯅꯍꯥꯟꯗꯤ ꯏꯇꯥꯎꯁꯨ ꯑꯩꯈꯣꯏ ꯆꯦ ꯊꯔꯣꯗ ꯏꯀꯥ ꯒꯥꯔꯤꯅ ꯊꯣꯝꯖꯤꯟꯕꯗ ꯎꯍꯧꯗꯕꯅꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯎꯍꯧꯗ꯭ꯔꯤꯅꯦ ꯊꯔꯣ ꯊꯣꯝꯕꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯊꯣꯝꯕꯅ ꯀꯩꯅꯣ ꯏꯆꯦ ꯊꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯂꯤꯁꯦ ꯍꯥ ꯅꯪ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯔꯕ ꯑꯩꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯍꯦꯉꯥꯡ ꯇꯨꯃꯤꯟ ꯂꯩꯀꯣ ꯑꯉꯥꯡꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯨꯀꯣ ꯅꯪ ꯊꯣꯝꯕ ꯊꯔꯣꯅ ꯉꯥꯡꯂꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯔꯣꯅ ꯏꯕꯨꯡ ꯁꯥꯎꯕꯤꯅꯨꯀꯣ ꯑꯉꯥꯡꯅꯤꯅ ꯈꯪꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ ꯁꯥꯎꯗꯦꯗ ꯑꯗꯣ ꯅꯍꯥꯟ ꯈꯔ ꯁꯣꯛꯈꯤꯕꯗꯨꯕꯨ ꯐꯔꯕ꯭ꯔꯥ ꯐꯔꯦ ꯐꯠꯇ꯭ꯔꯗꯤ ꯑꯃꯣꯠꯄꯗ ꯀꯨꯝꯂꯒ ꯉꯥ ꯐꯥꯔꯤꯗꯣ ꯃꯍꯤꯒ ꯆꯪꯅꯤ ꯐꯔꯦ ꯀꯩꯝ ꯇꯧꯔꯔꯣꯏꯗ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯁꯨꯝ ꯍꯌꯦꯡ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯀꯧꯅꯕ ꯌꯥꯏꯗꯅ ꯃꯤꯡ ꯈꯪꯅꯔꯗꯤ ꯊꯔꯣ ꯀꯧꯏ ꯏꯕꯨꯡ ꯑꯗꯣ ꯏꯕꯨꯡꯒꯤꯗꯤ ꯂꯦꯝꯕ ꯀꯧꯏ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯈ꯭ꯔꯦ ꯍꯟꯈ꯭ꯔꯒꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ ꯉꯥꯄ꯭ꯔꯨꯝꯁꯦ ꯐꯖꯅꯁꯨ ꯐꯖꯔꯦ ꯑꯩꯉꯣꯟꯗꯁꯨ ꯊꯣꯝꯂꯛꯂꯦ ꯃꯁꯤ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯌꯨꯝꯗ ꯆꯥꯎꯔꯒꯦ ꯄꯨꯈ꯭ꯔꯣ ꯀꯩꯅꯣ ꯏꯆꯦ ꯊꯔꯣ ꯑꯩꯅꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯅꯤ ꯈꯜꯂꯒ ꯅꯨꯄꯥꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯗꯣꯏꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥ ꯃꯌꯥꯝ ꯐꯥꯏꯁꯤꯗꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯀꯩꯅꯣ ꯅꯪꯁꯨ ꯐꯖꯅ ꯊꯤꯕꯣꯡ ꯂꯥꯎꯋꯤꯍꯦ ꯂꯩꯁꯥꯕꯤꯗꯒꯤ ꯉꯥꯄ꯭ꯔꯨꯝꯒ ꯂꯧꯕ ꯉꯝꯃꯤ ꯊꯔꯣ ꯊꯣꯝꯕꯗ ꯆꯩꯔꯛꯏ ꯊꯣꯝꯕ ꯑꯉꯥꯡ ꯅꯠꯇꯒꯨꯝ ꯑꯗꯨꯛ ꯌꯥꯝ ꯋꯥ ꯉꯥꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯊꯣꯝꯕ ꯊꯔꯣꯅ ꯆꯩꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯔꯣꯅ ꯏꯕꯨꯡ ꯀꯩꯝ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯏꯕꯨꯡꯁꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯆꯥꯗꯤ ꯃꯥꯟꯗꯦ ꯑꯩꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯩꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯆꯜ ꯊꯦꯡꯂꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯊꯦꯡꯅꯁꯤ ꯍꯣꯏ ꯏꯕꯨꯡ ꯂꯦꯝꯕꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨꯗꯒꯤ ꯉꯥꯄ꯭ꯔꯨꯝ ꯑꯗꯨ ꯑꯗꯨꯃꯛ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ ꯏꯀꯥꯏꯕ ꯐꯥꯎꯗꯕ ꯖꯥꯠꯂ ꯊꯔꯣ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯑꯣꯡꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯊꯔꯣ ꯂꯦꯝꯕꯅ ꯆꯠꯈꯤꯕꯗꯣ ꯅꯣꯛꯃꯤ ꯌꯦꯡꯖꯔꯝꯃꯤ ꯂꯦꯝꯕꯁꯨ ꯍꯟꯅ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯦ ꯊꯔꯣꯒꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧꯗꯨꯗ ꯊꯣꯝꯕ ꯊꯔꯣꯕꯨ ꯀꯧꯔꯛꯏ ꯆꯦ ꯊꯔꯣ ꯀꯩꯗꯧꯔꯒꯦ ꯃꯪꯂꯒ ꯅꯨꯄꯥꯁꯤꯅ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯤꯗꯨꯕꯣ ꯑꯩꯃ ꯈꯪꯉꯤꯅꯦ ꯁꯛꯁꯤꯗꯤ ꯃꯤꯕꯨ ꯑꯗꯨ ꯀꯟꯅ ꯀꯧꯕ꯭ꯔꯣ ꯏꯆꯦ ꯊꯔꯣꯅ ꯃꯪꯂ ꯂꯩꯔꯒ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯀꯧꯕꯒꯤ ꯃꯑꯣꯡꯗ ꯏꯆꯦ ꯊꯔꯣꯅ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯋꯥꯅ ꯐꯥꯔꯒ ꯃꯤꯉꯣꯟꯗ ꯄꯤꯈ꯭ꯔꯤꯗꯣ ꯃꯤꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯃꯒ ꯐꯥꯗꯕ ꯌꯥꯔꯣꯏ ꯊꯣꯝꯕ ꯅꯅꯝ ꯇꯠꯅꯤꯡꯕ꯭ꯔꯥ ꯅꯪ ꯍꯥ ꯗꯝ ꯐꯨꯗꯔꯣ ꯍꯥꯏꯕ꯭ꯔꯣ ꯉꯥ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯟꯅ ꯐꯥꯁꯤꯜꯂꯣ ꯉꯥꯆꯤꯛꯇꯤ ꯅꯈꯨꯠꯅ ꯄꯥꯏꯅꯨꯀꯣ ꯑꯃꯨꯛ ꯊꯤꯜꯂꯒ ꯂꯥꯏꯍꯧꯍꯧꯅꯤ ꯊꯣꯝꯕꯁꯨ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯈ꯭ꯔꯦ ꯃꯥ ꯋꯥ ꯃꯈꯥ ꯇꯥꯖꯗꯦ ꯊꯔꯣ ꯊꯣꯝꯕꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯥꯛꯆꯕꯅꯤ ꯊꯣꯝꯕ ꯃꯥꯁꯨ ꯃꯆꯦꯒ ꯃꯔꯨꯞ ꯑꯣꯏꯖꯩ ꯊꯔꯣ ꯃꯥꯁꯨ ꯃꯇꯥꯁꯤꯡꯒ ꯀꯥ ꯍꯦꯟꯅ ꯄꯨꯟꯗꯦ ꯑꯅꯝꯕ ꯃꯇꯝꯗ ꯊꯣꯝꯕꯒ ꯑꯗꯨꯃꯛ ꯄꯨꯜꯂꯤ ꯑꯗꯨꯅ ꯊꯔꯣ ꯃꯥꯁꯨ ꯊꯣꯝꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯏ ꯊꯣꯝꯕ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯦꯛ ꯃꯔꯦꯝꯈꯥꯛꯀꯤ ꯃꯅꯥꯎꯃꯛꯅꯤ ꯈꯟꯖꯩ ꯑꯗꯨꯅ ꯊꯣꯝꯕꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯨꯠ ꯄꯦꯅ ꯐꯨꯗꯨꯅ ꯋꯥꯔꯛꯏ ꯊꯣꯝꯕꯒꯤ ꯃꯃꯥ ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯤꯆꯪ ꯀꯩꯁꯨꯝ ꯆꯪꯗꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥ ꯈꯔ ꯐꯥꯔꯒ ꯀꯥꯔꯛꯂꯦ
ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥꯔꯣ ꯂꯦꯝꯕꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯂꯦꯝꯕꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ꯫ ꯂꯦꯝꯕ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯊꯥꯔꯣꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅ ꯂꯦꯝꯕ ꯃꯥꯕꯨ ꯊꯥꯔꯣ ꯃꯥꯕꯨ ꯅꯨꯡꯁꯤꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛꯂꯒ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕꯗꯨ ꯋꯥꯏ ꯇꯩꯔꯒ ꯄꯨꯈ꯭ꯔꯤꯗ ꯆꯥꯏꯊꯕ ꯀꯨꯝꯈ꯭ꯔꯦ꯫ ꯊꯥꯔꯣꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯦ ꯂꯣꯏꯅ ꯋꯥꯏ ꯁꯤꯠ ꯅꯥꯟꯅꯒ ꯁꯤꯠꯂꯒ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕꯒꯁꯦ ꯀꯣꯔꯣꯛ ꯀꯣꯏꯅ ꯋꯥꯏꯒ ꯇꯩꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯣ ꯏꯔꯨꯖꯕ ꯀꯥꯔꯛꯇꯨꯅ ꯄꯣꯂꯥꯡꯀꯣꯛ ꯑꯗꯨꯗ ꯐꯅꯦꯛꯇꯨ ꯁꯨꯝꯗꯣꯛꯂꯒ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯂꯒ ꯐꯧꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯔꯣꯕꯨ ꯀꯧꯏ꯫ ꯑꯣ ꯊꯥꯔꯣ, ꯊꯥꯔꯣ ꯅꯠꯇꯕ꯭ꯔꯣ ꯅꯪꯕꯨ? ꯀꯩꯅꯣ ꯏꯃꯥ ꯄꯪꯀꯧ ꯀꯧꯔꯤꯗꯨꯕꯣ? ꯀꯩꯅꯣꯅꯦꯍꯦ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯏꯃꯥꯗꯤ ꯉꯛꯄꯅ ꯌꯥꯗ꯭ꯔꯦꯅꯦ꯫ ꯅꯨꯃꯤꯠꯁꯤꯕꯨ ꯉꯁꯤꯁꯦ ꯀꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯖꯥꯠꯅꯣ? ꯏꯃꯥ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯂꯗꯤ ꯑꯩꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯣꯛ ꯂꯥꯎꯅ ꯇꯣꯛꯊꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯨꯀꯣ꯫ ꯍꯥꯏ ꯑꯗꯨꯝꯅꯒ ꯇꯧꯔꯗꯤ ꯁꯣꯏꯔꯦꯍꯦ꯫ ꯏꯃꯥꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯅꯤꯗ꯫ ꯐꯥꯒꯤ ꯌꯥꯝ ꯍꯩꯔꯦꯗ ꯏꯃꯥꯗꯤ꯫ ꯑꯣ ꯍꯩꯕꯅꯤ꯫ ꯑꯗꯣ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯀꯥꯏꯁꯦ ꯏꯃꯥꯗꯤ ꯃꯪꯗ ꯐꯥꯎ ꯅꯣꯡꯇ ꯍꯦꯛ ꯃꯪꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯅ ꯁꯤꯔ ꯐꯥꯎ ꯎꯕ ꯐꯪꯅꯤ ꯈꯜꯂꯨꯗ꯭ꯔꯦ꯫ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯑꯗꯨꯝ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩ ꯌꯥꯕ꯭ꯔꯣ? ꯍꯣꯏꯅꯦ ꯑꯗꯨꯝꯅ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯅꯦ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯁꯨ꯫ ꯏꯃꯥ ꯑꯩꯅꯦꯀꯣ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯣꯏꯔꯝꯗꯣꯏꯅꯤ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯒ꯫ ꯍꯣ ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ ꯇꯧꯊꯣꯛꯇꯅ ꯇꯧꯔꯛꯄꯒꯤꯔ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯃꯆꯨ ꯇꯥꯈ꯭ꯔꯦ꯫ ꯇꯧꯗ꯭ꯔꯤꯕ ꯊꯕꯛꯇꯨꯒ ꯍꯥꯏꯔꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯦꯗ ꯏꯆꯥꯗꯤ꯫ ꯌꯥꯔꯤꯁꯦ ꯏꯃꯥ ꯌꯥꯝ ꯉꯥꯡꯂꯅꯨ꯫ ꯁꯦ ꯆꯤꯟꯌꯥ ꯁꯦꯡꯗꯣꯏꯔ ꯁꯦꯡꯂꯨꯔꯣ꯫ ꯑꯩꯁꯨ ꯆꯥꯛꯀ ꯈꯔ ꯊꯣꯡꯕ ꯇꯝꯒꯦ꯫ ꯑꯩ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯇꯦꯕ꯫ ꯑꯗꯨꯒ ꯑꯩꯁꯨ ꯐꯤ ꯁꯥꯕꯒ ꯇꯝꯂꯗꯣꯏꯅꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯃꯥ ꯌꯥꯝ ꯍꯔꯥꯎ꯫ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤ 이자나 하이다부 쿠딩 이마나 로이나 닥비다우리번 ꯆꯪꯉꯣ ꯑꯩꯁꯨ ꯆꯤꯟꯌꯥꯒ ꯁꯦꯡꯂꯨꯈꯤꯒꯦ꯫ ꯊꯥꯔꯣꯒꯤ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯦꯝꯆꯥ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯊꯥꯔꯣ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕꯗꯨ ꯈꯔꯗꯤ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯕꯒ ꯃꯥꯒꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯅ ꯊꯥꯔꯣ ꯀꯩ ꯍꯥꯏꯒꯦ ꯂꯦꯝꯕ? ꯀꯩꯒꯤꯅꯣ ꯅꯪꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤꯁꯦ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯥ? ꯅꯪꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯑꯩꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯕ? ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦꯍꯦ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯈꯠꯂꯤꯁꯤ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯂꯥꯛꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯗꯤ ꯍꯥꯏꯅ꯫ ꯑꯗꯨꯃꯗꯤꯅꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨ ꯀꯩꯗꯧꯔꯕ? 이반이 ꯆꯦꯜꯂꯁꯦ ꯍꯥꯏꯔꯣ? ꯆꯦꯟꯕꯒꯗꯤ ꯌꯥꯔꯣꯏꯗ꯫ ꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯩꯔꯤ꯫ ꯃꯥ ꯀꯥꯂꯝꯂꯒ ꯀꯃꯥꯏꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏꯅ ꯄꯥꯟꯅꯔꯕꯅꯤ꯫ ꯑꯗꯣ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯇꯣꯠꯂꯨꯔ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯁꯤꯗ꯫ ꯇꯣꯠꯂꯨꯔꯅꯨ ꯏꯁꯤꯡꯒ ꯆꯥꯃꯤꯟꯅꯔꯣ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯃꯩꯊꯥꯕ 이센 ꯀꯥꯏꯅ꯫ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡ ꯑꯗꯨꯝ ꯀꯧꯅꯗꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯟꯅꯗꯦ꯫ ꯀꯃꯥꯏꯅ ꯃꯥꯟꯅꯗ꯭ꯔꯤꯕ? ꯍꯌꯦꯡꯋꯥꯏꯅ ꯍꯌꯦꯡꯋꯥꯏꯒꯤ ꯋꯥ ꯍꯧꯖꯤꯛꯅ ꯍꯧꯖꯤꯛ ꯈꯪꯂꯕ꯭ꯔꯥ? ꯍꯣꯏꯁꯦ ꯑꯗꯣ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯑꯗꯨꯝ ꯄꯨꯜꯂ ꯂꯩꯔꯤꯁꯦ? ꯂꯩꯌꯦ ꯑꯗꯣ ꯀꯌꯥ ꯄꯨꯟꯗꯕ꯫ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯕ ꯆꯠꯄ ꯇꯜꯂꯤ꯫ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯔꯛꯀꯦ꯫ ꯅꯣꯏ ꯅꯅꯥꯎꯄꯥꯁꯤ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯑꯍꯜꯅꯤ ꯑꯩꯉꯣꯟꯗꯕꯨ ꯏꯇꯥꯎꯕꯤ ꯀꯥꯏꯅ꯫ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯑꯅꯤꯁꯦ ꯄꯨꯟꯈ꯭ꯔꯗꯤ ꯈꯗꯥꯡꯗꯤ ꯐꯖꯔꯝꯃꯅꯤ꯫ ꯊꯥꯔꯣꯅ ꯇꯥꯄꯥꯔꯤꯁꯤ ꯌꯥꯝ ꯆꯝꯃꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ꯫ ꯌꯥꯝ ꯐꯕꯅꯤ ꯌꯥꯝꯁꯨ ꯆꯝꯕꯅꯤ꯫ ꯃꯥꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯄꯗꯨꯅ ꯉꯁꯤ ꯐꯥꯎ ꯑꯍꯦꯟꯕ ꯋꯥ ꯑꯃꯗ ꯍꯥꯏꯅꯗꯦ꯫ ꯌꯥꯝ ꯐꯩꯌꯦ꯫ ꯑꯗꯣ ꯂꯦꯝꯕ ꯅꯣꯏꯁꯨ ꯍꯟꯈ꯭ꯔꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯔꯣꯁꯨ ꯊꯣꯝꯕꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯔꯤ꯫ ꯃꯇꯥꯡꯗꯨꯗ ꯁꯅꯥꯍꯜ ꯆꯪꯂꯛꯄ ꯎꯕꯗ ꯊꯥꯔꯣ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ! ꯑꯣ ꯏꯃꯥ! ꯇꯥꯕ꯭ꯔꯣ?
ꯇꯥꯆꯧ ꯍꯜꯂꯛꯂꯦ ꯃꯩ ꯄꯨꯊꯣꯔꯛꯑꯣ ꯏꯃꯥ ꯊꯔꯣ ꯐꯤꯁꯥꯀꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯇꯥꯆꯧ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯀꯩꯝꯇ ꯄꯥꯎ ꯆꯦꯜꯂꯛꯇꯕ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯇꯥꯡꯗꯨꯗ ꯃꯦꯝꯆꯥ ꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯥꯟꯊꯣꯛꯍꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯁꯅꯥꯍꯜ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯄꯣꯠ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯁꯤꯊꯔꯣ ꯁꯤꯅ ꯅꯪꯒꯤꯅꯤ ꯄꯥꯝꯕ꯭ꯔ ꯌꯦꯡꯉꯨ ꯌꯥꯝ ꯄꯥꯝꯃꯦ ꯇꯥꯆꯧ ꯑꯗꯣ ꯖꯨꯔꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯥꯅꯤ ꯀꯔꯤꯒꯤ ꯖꯨꯔꯥ ꯂꯩꯔꯛꯂꯤꯅꯣ ꯁꯦꯜ ꯇꯤꯡꯅꯕ ꯀꯌꯥꯝ ꯇꯤꯡꯂꯗꯅ ꯑꯩꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯧ ꯂꯩꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯐꯥꯎ ꯁꯦꯜ ꯂꯩꯇꯕꯒꯤ ꯑꯇꯥꯡꯕ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯩ ꯋꯥꯅꯤ ꯌꯥꯝ ꯇꯥꯡꯕꯒ ꯑꯩ ꯄꯥꯝꯖꯗꯦꯀꯣ ꯁꯤ ꯏꯃꯥ ꯁꯤꯅ ꯏꯃꯥꯒꯤꯅꯤ ꯄꯥꯝꯂꯕ꯭ꯔ ꯌꯦꯡꯉꯨ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯏꯆꯥꯅ ꯂꯩꯔꯛꯂꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯅ ꯊꯣꯡꯕꯒꯤꯅꯤ ꯐꯅ ꯆꯥꯎꯔꯝꯂꯅꯤ ꯃꯥꯁꯨ ꯆꯥꯎꯔꯦ ꯄꯥꯈꯪ ꯐꯥꯔꯦ ꯅꯨꯄꯤꯒ ꯊꯤꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯇ꯭ꯔꯕ ꯃꯥꯕꯨ ꯍꯧꯖꯤꯛꯇ ꯃꯃꯥꯅ ꯄꯥꯈꯣꯜ ꯑꯃ ꯊꯥꯕꯒꯤ ꯀꯧꯈꯤꯕꯗ ꯃꯉꯥꯏꯔꯤꯕꯅꯤ ꯉꯥꯛ ꯂꯩꯔꯒ ꯏꯆꯦ ꯊꯔꯣ ꯍꯥꯏꯅ ꯆꯦꯜꯂꯛꯂꯅꯤ ꯑꯗꯨꯗꯤ ꯊꯣꯝꯕꯁꯨ ꯆꯥꯎꯔꯕꯅꯤꯅ ꯏꯆꯜꯒ ꯄꯥꯔꯒ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯥ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯅ ꯇꯥꯆꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯍꯥꯟꯅꯒꯤ ꯊꯔꯣꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯀꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯏꯆꯜꯁꯦ ꯌꯥꯝꯁꯨ ꯐꯖꯊꯣꯛꯑꯝꯃꯦ ꯐꯤꯒꯁꯨ ꯁꯥꯕ ꯍꯧꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯝ ꯃꯣꯛꯂꯗꯤꯅꯦ ꯇꯥꯆꯧꯅ ꯅꯪꯒꯤ ꯁꯅꯥꯒ ꯁꯥꯕꯤꯗꯣꯏꯅꯤ ꯌꯥꯔꯦ ꯇꯥꯆꯧ ꯁꯥꯕꯤꯗ꯭ꯔꯁꯨ ꯉꯥ ꯑꯣꯏꯅ ꯆꯥꯁꯤ ꯍꯣꯏ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯊꯣꯝꯕꯒ ꯆꯠꯇꯨꯅꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯂꯩꯔꯨꯔꯣ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯆꯠꯂꯣ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯄꯣꯊꯥꯅꯕ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯋꯥꯗꯨꯗꯤ ꯏꯃꯥ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯤ ꯀꯔꯤ ꯊꯕꯛꯅೋ ꯍꯌꯦꯡ ꯆꯠꯂꯣꯗꯅ ꯅꯪꯒꯤꯗꯨꯕꯨ ꯆꯠꯇ꯭ꯔꯕ ꯏꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯦꯗ ꯑꯗꯨ ꯏꯃꯥ ꯆꯠꯇꯕꯗꯤ ꯌꯥꯗꯕ ꯑꯣ ꯍꯣꯏꯁꯦ ꯍꯥꯟꯅꯅꯦ ꯏꯔꯨꯖ ꯃꯥꯏꯊꯖꯔꯨꯔꯣ ꯑꯗꯨꯒ ꯆꯠꯄꯨ ꯆꯠꯂꯅꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯦꯛ ꯇꯧꯔꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜꯁꯨ ꯆꯪꯈ꯭ꯔꯤ ꯁꯅꯥꯍꯜꯁꯨ ꯃꯃꯥꯅ ꯃꯃꯧ ꯄꯥꯝꯂꯤ ꯄꯨꯁꯤꯜꯂꯛꯂꯣ ꯍꯥꯏꯕꯗꯒꯤ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅ ꯂꯨꯍꯣꯡꯉꯤ ꯅꯤꯡꯊꯤ ꯃꯥꯁꯨ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯍꯦꯛ ꯑꯋꯥꯠꯄ ꯂꯩꯇꯦ ꯌꯨꯝꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯥꯅꯕ ꯐꯖꯅ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯈꯥ ꯊꯥꯕ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ಚಾನꯅ ꯂꯣꯏꯅꯔꯝꯃꯤ ꯊꯔꯣ ꯃꯥꯁꯨ ꯃꯅꯝꯃꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯅ ꯊꯔꯣ ꯍꯥ ꯀꯩ ꯍꯥꯏꯒꯦ ꯇꯥꯂꯦꯝꯕ ꯅꯣꯏ ꯇꯥꯃꯣꯁꯨ ꯅꯪꯅ ꯅꯨꯄꯤ ꯆꯦꯟꯕ ꯉꯥꯏꯁꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯗꯨꯁꯨ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯉꯥꯏꯁꯦ ꯍꯥꯏꯔꯦ ꯃꯗꯨꯁꯨ ꯑꯃꯨꯛ ꯉꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯆꯦꯟꯕꯒꯤ ꯑꯃꯨꯛ ꯄꯥꯂꯤ ꯇꯥꯍꯜꯂꯁꯤꯗꯅ ꯏꯁ ꯇꯥꯂꯦꯝꯕ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯌꯥꯝ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ ꯇꯥꯆꯧ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯁꯦꯜ ꯅꯨꯡꯁꯨ ꯈꯔ ꯆꯤꯜꯂꯤ ꯃꯤꯒꯤ ꯑꯇꯣꯟꯕꯁꯨ ꯈꯔ ꯂꯩꯔꯤ ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯍꯣꯡꯂꯁꯤ ꯈꯪꯗꯦꯗ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯐꯅꯗꯤ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯥꯛꯆꯕꯅꯤ ꯀꯔꯤ ꯈꯜꯂꯒ ꯂꯥꯛꯂꯤꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯁꯤꯗꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯀꯥꯟꯗꯗꯤ ꯋꯥ ꯑꯃꯗ ꯍꯥꯏꯒꯦ ꯉꯝꯗꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯗꯕꯗ ꯑꯅꯤꯔꯛ ꯁꯨꯅ ꯋꯥ ꯍꯥꯏꯒꯦ ꯉꯝꯗꯦ ꯏꯁ ꯀꯔꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯃꯤꯅꯒ ꯇꯥꯈ꯭ꯔꯗꯤ ꯑꯩꯕꯨ ꯅꯨꯄꯥ ꯐꯥꯕꯤ ꯅꯨꯄꯥ ꯁꯨꯝꯕ ꯍꯩꯕꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯍꯜꯂꯒ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯎꯈꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯁꯨꯛ ꯅꯪꯕꯨ ꯀꯤꯔꯁꯤꯅꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯅꯤꯡꯗꯦꯗ ꯇꯥꯂꯦꯝꯕ ꯃꯤꯅ ꯇꯥꯔꯒ ꯑꯩꯅ ꯌꯥꯝ ꯉꯝꯕ ꯃꯥꯅꯤ ꯍꯥꯏꯕ ꯇꯥ ꯇꯧꯕꯒꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤ ꯅꯨꯄꯤꯒ ꯌꯥꯝ ꯀꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯁ ꯊꯔꯣ ꯑꯗꯨꯃꯥꯏꯅꯒꯗꯤ ꯕꯗꯅꯥꯝ ꯄꯤꯅꯨꯗ ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯀꯣ ꯑꯝꯇ ꯁꯥꯎꯔꯛꯎꯅꯦ ꯌꯦꯡꯒꯦꯅꯦ ꯑꯩꯗꯤ ꯁꯥꯎꯔꯗꯤ ꯃꯤ ꯐꯨꯏꯀꯣ ꯏꯁ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯜꯂꯤ ꯌꯥꯝ ꯀꯤꯖꯔꯤꯗ ꯑꯩꯗꯤ ꯀꯤꯕ꯭ꯔꯅꯦ ꯀꯤꯌꯦ ꯑꯗꯨ ꯇꯥꯂꯦꯝꯕ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯩ ꯋꯥꯅꯣ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯍꯪꯕ ꯌꯥꯕꯅꯤ ꯅꯪꯅ ꯀꯩꯒꯤꯅೋ ꯉꯥꯄ꯭ꯔꯨꯝ ꯆꯥꯒꯦ ꯍꯥꯏꯗꯣ ꯑꯗꯨꯔꯣ ꯀꯩꯝ ꯇꯧꯗꯦꯗ ꯁꯨꯝ ꯅꯨꯡꯁꯤꯕꯤꯒꯤ ꯈꯨꯠꯇꯨꯅ ꯐꯥꯕꯗꯣ ꯆꯥꯅꯤꯡꯕ ꯁꯣꯝꯗꯅ ꯊꯣꯝꯕꯅ ꯑꯩꯉꯣꯟꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯉꯤꯕ ꯑꯗꯨꯒꯤ ꯉꯥꯄ꯭ꯔꯨꯝꯗꯨꯅꯅꯤ ꯏꯕꯥꯅꯤ ꯊꯦꯡꯅꯍꯜꯂꯝꯂꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯅꯪ ꯎꯗꯕꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯅꯪꯁꯦ ꯉꯥꯄ꯭ꯔꯨꯝꯗꯣ ꯐꯥꯔꯒ ꯂꯪꯈꯠꯂꯝꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨꯝ ꯎꯔꯔꯣꯏ ꯑꯗꯨꯅ ꯉꯁꯤ ꯊꯦꯡꯅꯔꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨ ꯇꯥꯂꯦꯝꯕ ꯅꯪꯒ ꯑꯩꯒꯁꯦ ꯑꯩ ꯍꯥꯟꯅ ꯁꯤꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯔꯣ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯍꯥꯏꯅꯕ ꯍꯧꯅꯕ꯭ꯔꯣ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯈꯪꯗꯦꯗ ꯍꯟꯗꯛꯁꯦ ꯃꯪ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯃꯪꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯃꯀꯨꯃꯛ ꯑꯣꯏꯔꯝꯒꯅꯤ ꯐꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛ ꯃꯪꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯅꯁꯥ ꯋꯥꯅꯕꯅꯤ
ꯑꯩ ꯂꯩꯔꯤꯉꯩ ꯀꯅꯥꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗꯣꯏꯅꯣ? ꯇꯥꯂꯦꯝꯕ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯊꯥꯔꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ. ꯃꯄꯤꯁꯨ ꯇꯥꯔꯛꯏ. ꯂꯦꯝꯕ ꯃꯥꯁꯨ ꯅꯨꯄꯤꯗꯨꯕꯨ ꯀꯞꯀꯅꯨ, ꯑꯩ ꯂꯩꯔꯤ, ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯀꯅꯥꯝꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯑꯗꯨꯒ ꯏꯁ, ꯀꯩꯒꯤꯅꯣ ꯀꯞꯂꯤꯕꯣ? ꯄꯤꯁꯤ ꯄꯥꯝꯃꯨꯏꯁꯦ, ꯀꯞꯀꯅꯨ. ꯍꯌꯦꯡ ꯑꯩ ꯁꯤꯕꯗ ꯀꯞꯅꯕ ꯊꯝꯃꯣ. ꯁꯛꯁꯤꯗꯤ. ꯑꯗꯣ ꯊꯦꯡꯂꯤ, ꯂꯥꯛꯑꯣ. ꯉꯁꯤꯗꯤ ꯊꯣꯡꯕꯁꯨ ꯌꯥꯎꯔꯛꯇꯦ, ꯑꯗꯨꯅ ꯅꯣꯏꯒꯤ ꯀꯣꯟꯊꯣꯡ ꯐꯥꯎ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯥꯔꯣꯕꯨ ꯊꯤꯟꯕꯤꯔꯤ. ꯇꯥꯂꯦꯝꯕ, ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯅꯨꯀꯣ, ꯑꯩꯁꯨ ꯆꯪꯂꯒꯦ. ꯅꯪꯁꯨ ꯆꯠꯂꯣ. ꯀꯩꯅꯣ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯈꯣꯏ ꯏꯅꯝꯃꯈꯣꯏꯅ ꯎꯈꯤꯅꯤꯌꯦ. ꯎꯔꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯏꯕꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯄꯥꯛꯊꯔ ꯂꯣꯏꯔꯦ. ꯑꯗꯒꯤ ꯃꯔꯥꯏꯅ ꯈꯣꯡꯄꯥꯛ ꯆꯥꯖꯔꯅꯤ. ꯆꯥꯔꯁꯨꯅ ꯁꯨꯝ ꯂꯥꯡꯒꯦꯅꯤ. ꯑꯗꯣ ꯆꯪꯂꯒꯦ, ꯆꯠꯂꯣ ꯅꯪꯁꯨ. ꯍꯣꯏ. ꯅꯪꯁꯦ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯏꯅꯥꯛꯇꯒꯤ ꯌꯥꯝ ꯂꯥꯞꯍꯟꯅꯤꯡꯗ꯭ꯔꯦ. ꯃꯤꯠꯃꯥꯡꯁꯤꯗꯒꯤ ꯂꯥꯞꯈꯤꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯤ ꯌꯥꯝ ꯋꯥꯏꯌꯦ. ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ, ꯆꯠꯂꯣꯕ. ꯅꯪꯅ ꯏꯃꯨꯡ ꯆꯪꯗ꯭ꯔꯤ ꯐꯥꯎ ꯁꯤꯗꯒꯤ ꯌꯦꯡꯂꯒ ꯂꯩꯗꯣꯏꯅꯤ. ꯆꯪꯉꯣ ꯆꯪꯉꯣ. ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯀꯣ ꯑꯅꯝꯗꯤ ꯌꯥꯝ ꯀꯠꯂꯦ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯆꯪꯈ꯭ꯔꯦ. ꯂꯦꯝꯕ ꯊꯥꯔꯣꯅ ꯆꯪꯈꯤꯕꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯉꯁꯤꯗꯤ ꯂꯦꯝꯕ ꯃꯊꯃꯣꯏꯗ ꯊꯥꯔꯣꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯍꯟꯅꯤꯡꯗꯦ. ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯈꯝꯕꯟꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯏ. ꯊꯥꯔꯣꯕꯨꯁꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯏ. ꯊꯥꯔꯣꯅꯁꯨ ꯃꯥꯡꯍꯦꯛ ꯌꯧꯈꯤꯕꯒ ꯂꯦꯝꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯊꯥꯔꯣꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗ꯭ꯔꯦ. ꯃꯍꯥꯛ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ. ꯑꯍꯥꯟꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯟꯅ ꯁꯨꯝ ꯐꯖꯈꯤꯅꯤ ꯍꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯊꯥꯔꯣꯗꯤ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯊꯥꯔꯣ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ. ꯁꯣꯝꯗ ꯂꯦꯝꯕ ꯊꯥꯔꯣꯕꯨ ꯎꯅꯕ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯎꯅꯕ ꯐꯪꯂꯝꯗꯦ. ꯑꯗꯨꯒ ꯄꯥꯎꯁꯨ ꯐꯥꯎꯅꯕ ꯉꯝꯂꯝꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯦꯝꯕ ꯊꯥꯔꯣꯏ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩ. ꯃꯇꯥꯡꯗꯨꯗ ꯊꯣꯝꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯦꯝꯕ ꯊꯣꯝꯕꯕꯨ ꯀꯧꯏ. ꯊꯣꯝꯕ! ꯇꯥꯂꯦꯝꯕ, ꯀꯩ ꯍꯥꯏꯒꯦ? ꯅꯣꯏ ꯆꯦ ꯊꯥꯔꯣꯗꯣ ꯑꯝꯇ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯅ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯆꯠꯂꯣ. ꯑꯩꯅꯁꯨ ꯌꯥꯝ ꯁꯥꯎꯔꯒ ꯉꯥꯏ ꯂꯩꯍꯧꯋꯦ ꯍꯥꯏꯌꯨ. ꯇꯥꯂꯦꯝꯕ, ꯏꯆꯦ ꯊꯥꯔꯣꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ. ꯃꯍꯥꯛ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ. ꯐꯃꯨꯡꯗ ꯑꯗꯨꯝ ꯅꯥꯔ ꯂꯩꯔꯤ. ꯍꯧꯖꯤꯛꯁꯨ ꯑꯃꯥꯏꯕꯅ ꯉꯥꯅꯨ ꯃꯔꯨꯝ ꯊꯤꯔꯨꯁꯣ, ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯌꯦꯡꯁꯦ ꯍꯥꯏꯅ ꯑꯩ ꯊꯤꯕ ꯆꯠꯂꯤꯅꯤ. ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯇꯥꯂꯦꯝꯕ. ꯃꯈꯣꯡꯗꯁꯨ ꯄꯣꯝꯃꯦ, ꯈꯪꯗꯦ. ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯀꯧꯔꯤ. ꯑꯗꯣ ꯑꯃꯥꯏꯕꯅ ꯍꯤꯗꯥꯛ ꯊꯥꯔꯁꯨ ꯐꯠꯇꯦ. ꯊꯣꯝꯕ ꯃꯄꯤ ꯁꯤꯟꯊꯔꯛꯏ. ꯂꯦꯝꯕ ꯃꯥꯁꯨ ꯊꯃꯣꯏꯗ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯄꯨꯏ. ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯤ. ꯊꯣꯝꯕ, ꯁꯤꯁꯦ ꯅꯣꯏ ꯆꯦ ꯊꯥꯔꯣꯗ ꯌꯦꯡꯍꯜꯂꯨ. ꯀꯩꯅꯣ ꯁꯤꯕꯣ? ꯈꯨꯗꯣꯞꯅꯤ. ꯅꯣꯏ ꯆꯦ ꯊꯥꯔꯣꯗ ꯄꯥꯝꯕ꯭ꯔꯥ ꯍꯪꯂꯛꯏ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ. ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯣ ꯍꯥꯏꯅ ꯏꯕꯥꯏꯅ ꯍꯥꯏꯔꯦ ꯍꯥꯏꯅ ꯇꯝꯃꯨꯀꯣ. ꯇꯥꯍꯧꯅꯤ, ꯐꯖꯅ ꯄꯨꯀꯣ. ꯍꯣꯏ ꯇꯥꯂꯦꯝꯕ. ꯑꯗꯨ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ. ꯏꯆꯦ ꯑꯅꯥꯕ ꯍꯪꯕ. ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯇꯥꯂꯦꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ. ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯏꯆꯦꯗ ꯇꯝꯒꯦꯀꯣ ꯇꯥꯂꯦꯝꯕ. ꯇꯝꯃꯨ. ꯅꯪꯁꯨ ꯆꯠꯂꯣ, ꯑꯃꯥꯏꯕꯅ ꯉꯥꯏꯔꯦ ꯂꯩꯔꯝꯂꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯦꯝꯕ ꯆꯥꯛ ꯆꯥꯗ ꯑꯗꯨꯃꯛ ꯎꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯆꯪꯂꯛꯇꯨꯅ, ꯂꯦꯝꯕ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯁꯨ ꯆꯥꯛꯁꯨ ꯆꯥꯗꯦ. ꯃꯆꯤ ꯎꯡꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯂꯦꯝꯕ ꯁꯤꯟꯊꯔꯝꯕ ꯄꯤꯔꯥꯡꯗꯣ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯁꯠ ꯂꯥꯎꯅ ꯇꯩꯊꯣꯛꯂꯒ, ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ. ꯏꯃꯥꯗ ꯑꯣꯏꯗꯕ ꯈꯛ ꯉꯥꯡꯒꯦ ꯈꯟꯒꯅꯨ. ꯑꯩꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤ. ꯅꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ. ꯏꯆꯥꯅ ꯋꯥꯔꯤꯕꯗꯣ ꯅꯃꯥꯗ ꯍꯥꯏꯔꯛꯎ. ꯂꯦꯝꯕ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯩ. ꯂꯩꯃ ꯃꯆꯥꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯣ ꯇꯞꯅ ꯇꯩꯊꯣꯛꯄꯤ. ꯑꯗꯨꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ. ꯑꯩꯃ, ꯑꯉꯥꯎꯕꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯍꯌꯦꯡ ꯏꯃꯥꯒ ꯆꯠꯇꯨꯅ ꯏꯃꯧꯒ ꯎꯅꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯁꯣꯝꯗꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯥꯔꯣꯒꯤ ꯃꯅꯝꯃꯅ ꯆꯝꯐꯨꯠꯀ ꯆꯥꯛꯁꯥ ꯈꯔꯒ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯑꯗꯨꯒ, ꯊꯣꯝꯕ, ꯅꯪꯕꯨ ꯅꯆꯦꯒꯤ ꯃꯈꯣꯡ ꯃꯦꯠꯂꯤꯗꯨꯕꯨ ꯋꯥꯗ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯃꯦꯠꯄꯗ ꯋꯥꯔꯅꯤ, ꯇꯣꯛꯂꯨꯗꯅ. ꯏꯇꯩꯃ, ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ. ꯊꯣꯝꯕꯅ ꯊꯥꯔꯣꯗ, ꯏꯆꯦ ꯊꯥꯔꯣ, ꯅꯪ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯊꯥꯔꯣ ꯌꯥꯝ ꯇꯞꯅ, ꯋꯥꯅ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯇꯞꯅ, ꯅꯨꯡꯉꯥꯏꯌꯦ. ꯅꯪ ꯋꯥꯔꯅꯤ. ꯏꯆꯦ ꯊꯥꯔꯣ, ꯑꯩ ꯀꯩꯁꯨ ꯋꯥꯕꯤꯗꯦꯗ. ꯅꯤꯡꯊꯤꯅ, ꯑꯩꯗꯤ ꯉꯥ ꯑꯌꯥꯏꯕ ꯀꯥꯎꯔꯝꯂꯦꯗꯅ. ꯊꯣꯝꯕ, ꯅꯆꯦ ꯊꯥꯔꯣꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ.
asumna haiduna ningthi thoki thombana iche tharo aidi kaino mai kaurure ngasai do dale mudu thingnei madi iche nai haibase khangdaba mali ada mana iche tholaktre do kaigino manungti gi laklaga sawe hayo hai ada aina iche do nai haiba ada asumna haiduna ngasai lembana pirakpa khudop to puthok tuni yenghalli aduga season bi iche sije dale mana pambra yi aduga nabu yade hai yam thuna pharo hairakpani tharo thomba ki wahai sing do tabada mathamoi pena kapchai adubu mana kari tawba ngamluni ningthi machal na pina kappadu ubada tharo kaidoba yaurage kaigi kaplino sik kapkan nang nabu pharaduini sik wakhal kayam hena khanjingan sik kapatoklo matang duda babunga mamaga su changlaktuna sana halna Thibi karigi kaplino nangbu kapkanu se ichalna kapabak jadi nongta sumna kaptaba ichalna karigi kaplino se ta chau yengba nungaite asumna haiduna sana hal machalgi mapido teithokpi mastu machalgi matau ubada mathamoi dudi puba ngamdrabani adubu pirangduna sintharakani khanna kanna ngaktuna thamli memchana ija sidi kaigi kaplino se kapkan imalai rishidi nanamana nangi chana nabu purakli basya khara chathoose ningthina se ichal sidi si charaga nabu pharadoini chatho asumna haiduna chakhom ama illi nga yai basya machit ama chasilusi tharo mangakto okle haina hai se champhuche kitang chasilo dudi tharo kaim chaningdre okle haina mangakto hai makhoisu themba yaba themle adubu tharo chaw haibe yade memcha machana phamungda lengba otpa ngamdana yataduna leibadu yengba ngamdra mali mangol thoktuna pena kapchai ahingi matamni thomba masu mayumda handa kai tharobu sangli tharo magi khoyada nga thaduna tumliba thomba bu yengduna punchigi haukraba thaudo kayabu ningsingduna makhol thokta kapchai asumna ahingsi ma haukre ayoki matamni mayamdo tharo anabe henjile haina koilang langni amai balaktuni yengbada yararoi magi mathamoi penaba haraunaba seba tawro ngasi hayeng sida matam thare haina somda lembagi mama macha su lakli makhoi ubada sana halna kana hangbibana laimana sibu tharogi yum natro manima yani phida thazaki mangol somda ngakta lengkhatpiro mama macha anido phidadu da phammi thombana makhoi ubada tharogi manakta changduna paw tammi thoklaklaga thomba mapi ira chenna wakhal nungaitan lembada ibai dalemba khoi chedo nang lakpa ngasai de ngari ni lo chonglo ikhoi chedo ngasai de masa yam ngamtre wasu yam ngang mangamtre aina ngang wasu kaim khumde la oba nang namte ikhoi chedo hogdo la nang na hairidi madi yabani la oba se lemba su tapna tharona leiriba ka tamna changlei uri tharona phamongda yata duna leibadu tharo lemba bu ubada mapi ira chenjai maithongda momon tawi pirangdu su chenthaba lepte hangningi wahang kaya sananingi nungsi wari kaya adubo hangbangam bagi pangaldi yaudre lemba tapna changshilakduna tharogi nakta phamthai aduga tharogi makhoto tapna paishinbi lemba nungaitaba pumnamak khangkatli pirang masu sentharakpa yaroi haina thingduna thammi lemba tapna kitang momon tauna tharo sisi pamra tharo atapa khonjelna pame phazabra aina nangidamakta sarini yam pame ado sisi thalemba aingonda mukta shiro adu thalemba karigumba aina phattanungda thokrasu wado haiba loide lembana wayam nangangana nang kaichum dawri ai leishidi sing kapkana nasado warani potharo asumna haiduna lemba khudoktu lokthokduna amuk shijinbi tharo makhutu thangatuna harauna nophet tawna yengjai aduga lembagi makhutu chetna paishilli aduga lemba mabu yengjaduna punchigi aroiba mikup tankhri lemba tharogi thawai yawdraba hakchangbu konkhatuna kapjai masa nomduna hawdokjai adubu amuk hannadi mikap thoklakhidre amuk hannadi talemba hainadi kawrakhidre magi mangau thibi nungsibido lembana tharo
ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥꯏꯌꯣ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯅꯣ ꯍꯥꯏꯌꯣ ꯅꯪ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯅꯣ ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯜꯂꯦꯕ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯀꯧꯔꯝꯈꯣꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯌꯣ ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯗ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯍꯥꯏꯕꯗ ꯈꯨꯝꯗꯕ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗꯕ ꯅꯪꯒꯤꯁꯦ ꯅꯍꯥꯟꯈꯩ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯅ ꯁꯥꯎꯔꯤꯕ꯭ꯔꯣ ꯁꯤ ꯁꯥꯎꯔꯅꯣꯕ ꯑꯩ ꯂꯥꯟꯖꯔꯤꯁꯦ ꯑꯩ ꯂꯥꯟꯖꯩ ꯍꯧꯒꯠꯂꯣꯕ ꯊꯥꯔꯣ ꯑꯩ ꯂꯥꯜꯂꯦ ꯊꯥꯔꯣ ꯊꯣꯝꯕꯅ ꯏꯆꯦ ꯅꯪ ꯀꯩꯒꯤꯅꯣ ꯑꯩ ꯊꯥꯗꯣꯛꯂ ꯆꯠꯂꯤꯗꯤ ꯏꯆꯦ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯏꯆꯦ ꯍꯧꯒꯠꯂꯣ ꯏꯆꯦ ꯅꯪ ꯅꯨꯄꯥꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯍꯥꯏꯅ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏ ꯏꯆꯦ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯏꯃꯨꯡꯗꯣ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯜꯂꯤ ꯊꯔꯣꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ